Tungi mirol singe damak lamdam se water body khuding mak ningthi nangak se lawu mathau tai haina Union Environment Minister Anil Mathap ni phongdok rei Culture ga laina ba mari na khwai da gi hen achep mari ni haina Manipur ki Governor Dr. Nazma Haitula na phongdok rei Manipur da special category status kakhat krana chi Minister Ibobin hairiba sin miyam da namthap tawbun hena chawbun bral sirakli amasung academic session 2016-17 admission tawdan thambagi mayok ka mayro ising Manipur University A block so launching krai मैं मुखरुम जरे अदमने यंगबिरे बस इम्पैक्ट न्यूज़ ने आयोक्रम सोमेंद्र ना हौजिक पुंजा से फाबगे मरोइब पाउ सिंह मियाम न पिजरी लमदम से लाइरिबा अपिक पदगिन असब वाटर बॉडी सिंह निंथिन ngak se lawdrabadi tungda lakadurba mirol sing ising bottle ama thaknanaba lairaroi haina environment forest and climate change gi union minister of state Anil Madhav Dev na phongdokre nominee khongchatanga se imphal tunglakiba minister na sanjan thongda leba state ki forest head office ta forest department ki official sing mi pham pangthoki Mifam adu loiraba matung paumi sing na hangba wahangi paukumda Manipur ki asawa water body ama wariba loktak para se mataukaram na ngak se nu thamgani haiba hana yengsilaba matung da part asigi matang da lairiba wathok ki waroisin purak na ba hotna gane awang nungpok lamdam khaktana tan India pumba se wa pami marangkai na puthok ki potential lay uda ki pothok kya aikoi na ngasi sejinari ba se wa na mahut sinduna wa pami ki mathau hantarak labade Kanagum amatana upambi yantaning bagi wakal lerak loy masigidamak India government akan plan semna na hotna rihana umang wamang kokthok bagamari lena hangba wahangi paukum minister na phongdoki hayeng minister na loktak pat chatuna mafamadu ki akoi bagi phibam yengsingani suhairi Each and every water body, small or a big, each and every river, medium, small or a large, it must be preserved properly. Because the generation to come, if we will not preserve, they may not have even a water bottle. Tomorrow I am going to visit the lake first. So I will see the water, banks, habitat, surroundings. And then after, how to preserve it and what best can be done to it. I will look into that. And whatever crises and problems are there, that will be addressed properly. Culture ka lainaba mari na khwaidagi hena achet mari ni hena Manipur ki Governor Dr. Nazma Haitula na phongdokre wafam singa si Manipur University ki court hall pangthokiba Northeast India Myanmar Ethnic and Cultural Linkage haiba international conference samada Governor na phongdokibane conference ase Indira Gandhi National Center for the Arts New Delhi na Manipur University ka khusamna duna pangthokbane Thauramada Governor na phongdokibada India ki culture trade commerce amadi tongan hiram kaya Southeast Asia ki laibak singda sandok pada yumthang na laibak ama oiliba Myanmar achau thaudang lauri phongdoki magna makha taraduna hai record ki matung ina ahom samoi fake aiton tarunga mati khamyang sing ase Yunnan amadi Myanmar ki Northeast India da lakibani loinana Naga Kuki Mizo amadi Lusai Singh Myanmar ki sanglakmani phongdoki Myanmar ki Foreign Minister Aung San Suu Kyi su athu matam da India laktuna cultural dialogue tawna duna leibak ani gi oina cultural amadi tongan hiramda mari hena fagalhalaba yai haina su governor na phongdoki Thauramada da saru yakibir Indira Gandhi National Center for the Arts New Delhi ki member secretary Professor Sasidananda Joshi na Myanmar amadi India ga lained be culture ki mari amadi tongan balam da research tawa amadi project kya paikhat pa yana na ba Manipur University ka MOU ama thamning bagi apamba phongdoki The cultural bond between Northeast India and Myanmar extend to the field of literature. I believe that cultural relations run deeper than any other relation among the people, as there were no strict concept of geographical frontier in the ancient time. I think the university, both Myanmar and also the Indira Gandhi Center for which you have come, IGMC, will have collaboration in furthering and strengthening the relation between India and Southeast Asia as such.
Mikhal Naksilakpa loina Congress samadi BJP ani ki marakta wayakum taunaba hengalakli Bishnupur Assembly constituency da Congress ki MLA ani suna kaba ngambra haibadu yengna sen nga singarang Chief Minister Okram Ibobina fongdokibo wafam da BJP ki hanagi President Thaunabuzum Chawbuna singnarakli Nitaiba chutek tele party si office ta Paumi Singa unaba mada Chawbuna fongdokibada Khurai da pangthokiba political conference mada Chief Minister na center da BJP na lochingba government ama lakibada ki Manipur yawn awang nompu state singa Piramba special category status kaktat kerhari base miyab da namthak tawbane Ibobina lusingba government asina Congress ki Prime Minister Manmohan ki matamda Raghuram Rajan committee da tha ke report ki matung ina hadiba category ase lauthok ki bane BJP na lauthok panate sports university sab ki matang da so Chief Minister na miyam da center bulana uhanar na hotnare miyam na amato ina yana du na kautruk da sports university sabada state government ayab piram na bade saliba sahi ase da center na lupa koti listing ama ama ga supirak lama yai sports university saga ne hariba yai tv lakol ge mayol maktada sayen aba laiduna court case laiba maramna saba hobode laira da karam na parliament bill pass tawgodurbuno phongdoki Manipur government na sangana na bahonari ba thobal multi-purpose project ase sanga dringai numit taramanga ni tha ama sangna season ba yara pra haiba yenghan ningi project ase ki nag yata lairiba canal sing season ba yadra napi sing bi housing dun lairiba sing ase central government na monitor tawduna mafung fana loishil labra haiba du yengsilhan ningi hana ngasi gi mi phama du saruk ya ki party ase ki spokesperson en mangi na phongdoki fencing kharage lakbaganda Migi case tawriba low sing manung the yaukshan later. Clear with the port para Sarkar Parliament of Potopia de Lamasi and clear with a kanda Lok Savada passed over Raja Savada Lakadavani. Raja Savagi passed over Kanda Baraki percent SN Pigadavani. Matamada University Shaba Hogudurvani. Punamak Tenda Livase hidden agenda Magi Manunda. YTV Loko Natraviya de. Haibada Sikhang Khang the labor. Kangsup the labor, Karim to Pashasu Tingarodoba. Prajana Suyaraba, Manipur Sarkana su people of Mapalam. Ta ni Manunda home among the Piramavadi. Karor Chama su seasonary. Next year, you tell you a budget, Tahini Sangapada, Kuroli Singam so Hapa Yaram Gadabani. Nakalam Ramda BJP ki MLA ani na police constable lobagi DPC kaktat pagi mayok students organization amagum na khongjang sangchindu na laibak irang haukiba adu gum India government amadi nation IM ani ki framework agreement manungda kari kari yauri bano haiba Manipur ki miyam da khanganda ba yaro haiduna khongjang sangsilam labadi Mana Piram Yabni Hana MPCC ki treasurer su oriba Sugnu Assembly constituency ki MLA ki Ranjit na thamlakli ngasi Wangoi municipal council amsung Thongkhong Lakshmi Bazar Nagar Panchayat ki council taram di ward member kunna Congress ta yorok pada MPCC ki president na ayab pi ki bagaloina na makhoi taram na op ki thoram ga mari lena na MLA ki Ranjit na police constable lobagi kaisu lai tab DPC kak ki bada BJP ki MLA ani na satha ki ba thawang adu MLA sing ijat sokningai oiba mawong ni nation IM na Manipur Thugainer na basilli habda kiningai oide nation IM with India government ani marakter framework agreement asina Manipur ki apun bagi saktam kahan ba yaroi akak na tarik amagi manungda agreement asigi manungda yauri bu wafam sing Manipur ki miyam da khangandra bade party thadok lagani hana prime minister da taksillam labade miyam na lai pareng huktuna taram na oklam gani hana fongdoki Prasad idamta thengnabi ki hadi please go to the court no liba China student organization ki type da akogi nung na thadana ban dawna lambi thadana to wi type de MLA mara somai chathra ba se akoi MLA akogi chatna mangai wai try da adu wada to gi mahutta lengbiro BJP ki afawal leadership Bharat ki pradhan mantri unabiro pradhan mantri da deadline bibiro how give August ki tang 2015 da to gi ba aron be agenda do Manipur ki prajana ya khanginge madu khangan diu si bhaw ki tarik si ki manungda masi lo pokradi akhoi BJP da ki toy gaina thengai na ga la bio khoi yar ko ta khoi lei pare do chage Manipur University entrance exam demand committee amadi Manipur University student union na university asigi a block show launchin krai
Academic Council from the admission town matam leptre for a block Tingjil Lehana Musu ki president na Fongdokre ngasi Musu the Manipur University entrance exam demand committee member sing na Manipur University a block staff sing mapan thok na ba khangal matungda a block show launchin ki bane Musu ki president Singshibam Manglem to na Fongdorok pada hauki September kuntarukta Manipur University entrance exam demand committee amadi Manipur University student union na vice chancellor ga unadra MOU ma sign tawna ki MOU aduda lakliba October mari the academic council mi famduna academic session English ngani tarataruk tarataret ki admission tawba haunan nabagi matang khanagan hana yana ki adubu hairib MOU aduda yana ki badu chatnara roi hana BC na ngarang amuk hanna khangalak padaki A block so launchin no khongjang sanction bani Fongdoki atum matamda authority na hariba khoigi pangthoki ba entrance test asi merit list thoga admission process thun daw dabani nahan bisina akhoiga musuga hariba entrance thagiba sathama herogu unabada date for academic council pangthokani hairaga date for the pangthoba ngamoi habase mas delay tek test haidari authority ge asungma thonga se musuna condemn tawi mahero singmu mangan ge khana authority na pangthokba thongsil le hain lawi kadigumba authority na asugumba decision je law ti phagba khoi academy block thingjan gani haidari matum chupage Imphal East District ke manung channel leba New Lambulen 3rd Street Mar Veng dengasi mayo lang pok thokre yumom yawn church ama laibak thi thodok aduna amanga ta thon kre hause fobu ki oina mayadu matau karam na hor khibano amadi mayaduna kaya yamna amanga ta thon kre haiba khangba ngamdri ngase upung tara makai ta ba adwaida hor khiba mayaduna Mar Veng da leba Evangelical Free Church Lalchong Langte Lalen khum Langte amadi Lalropingi yum singda akhanghodana haurk mai aduna amanga ta thon ki Manipur Fair Service ki team amana mai adu laksin ki amadi ka hena amanga ta thok kadabadagi kanma ngamki Saliba session English ngani tarataruk taratrit ki oina Central Agricultural University ki Makada College of Agriculture da ahang basid VC Agri da taramathoyam di BTech da taret punasit masing taranipan se admission tawanduna mahiro sing tamba fangan bio haina desam na chirola mada CAU ki vice chancellor ki pungning singchilakli wafam se kupna khantaduna tha si faw ki manungda ahang basid masing asi soidana mention bin ba desam ki maikai de appeal torokli Sahi asi ke January tha da hakiba yuada sokiba hongman khongbal khulda government ki maika de pipam thok mateng amata piramdre Senapati district amata cycle block ki manung chana lairba khula sida yuwa habaduna khula sigi lairang na taba yum yaur ka puna yum tarahumdoi school church yaun akaya toy thoki harba khula sida ngasi information center for hill areas committee icham Manipur ki mihut sing satuna yengsin ki Yangsin bada da sok ba yum sing imung manung ki miyoi singna government ki maikai de hauzik fabu mateng amata fangdri haiba wafam asi pongdor ki bane Yangsin basat ki ba icham ki president and Rajendrona government yuwa habna so alaba sing da pi ka da mateng sing official kharana sizina kharbra haiba wahang thamlakli loinana khunja sing na su mi ataidana mateng piraga makhoi gi hauzik fabu pidriba sigi maram government khunja sing da khangal lu haiba wafam sing thamlaki Kari ground you know Canada ngang na you know kari criteria kari condition of fulfill da de se asi asmaiti di khalli asmaiti ek padi khande ha bugum su leijala adu su khangdra bina khoi di ngasi lai ngai si da noi ki through si de gi akhoi na khangning ibina phare ani khandu su khal lek ba leiba yadra ba yumni adu gum du khalak du du kari gi no ha bu dang su khoi khangning ba akhoi gi mapi ma pa ne na lei ba khoi na magi masa sing na awaba tara kan da magi imung man na awaba tara kan da Miang sangbidrabnina ngasidi akhoi ichamgi mateng amakak maramdi true media da tawraga government na yamna pukcheng sengna tawi natraga tawde habse Manipur miyam amadi central government na khangan ba habse akhoi gi right amakak laibnina madu khaki akhoi true media khudong sa English ngani tarama thoida Senapati district ki primary teacher lokibu ki thawong adu aran bani haina tribal affairs and hills ki commissioner ti bamaina hariba se satnaba yaroi haina ADC Senapati contract basis appointed teachers association thamlakli ngasi Manipur press club ta pawmising unaba mada ADC Senapati contract basis appointed teachers association ki amade district asigi ADC hanagi chairman RS Henry na fongdor ki bada Senapati district ki oina English ngani tarama thoida matamadu ki tribal affairs and hills minister Funjathang Tonsing ki ayab matung ina school kuntaret ki oina oza chama kuntra taruk Senapati ADC na hap ki bane
Autonomous District Council ki niti niyom ki makada mari lenaba minister ki ayaba ona darkar live oza habliba se aran bani sanaba yaroi have se association yaba ngamloi state government ki fereba se hongdok piyo sing amadi tamda mai masing tamba ki lamda michang mikhai naibi kano haina RS Henry na makha tarakli State government na makoina talib demand sing ase thabak ta onthok trabadi makha tab akan mokongjang sing district pumada sathagani hana association asigi maikai dige section wa thamlakli Manipur Hill Area District Council Act gi 1971 gi matimina section 29 subclause 4 gi matimina masi government na aikhoina appoint Taugani haiba chaptana laibani. Government na katke harebusu Manipur Legislative Assembly Hill Area Committee Order 1972 gi mating ina provision for sub clause 4 gi mating ina kakadabani. Ngasi thokiba nalani white haibasi chapa yaroe. Mohammed Nausad Mehta Senaba Mohammed Azmir Police na father matik sab serak Pidri Fawa Khetrigao Naharub Lambi Ban Sathagani Hana JAC against brutal killing of Mohammed Nausad Khan at Ngangnong Lokon Lilong ki maikai dagi thamlakli ngasi JAC ki miut sing ayuk tagi hauduna Khetrigao Naharub Lambi thingki makal lamatagi gari salan ki de dukan thonglona ki Nakalam Romda Thasi Kuntar Kinimidang da Zesh na Miam Guloy na sanction ki Kongjang da Laikidra Mohammed Saddam Muning Singduna Sahi Kudingi Oiba Tauramam September Kuntaret Ketrigao Kendra the Pangtok Lagan Hanasu Lautok Ray Ngasi Zesh na Luching the sanction ki Kongjang du Saruka Moina State Force Amadi Zesh ki volunteer singer akan mong the Mugnaki Police na Miam Yodu Laksenan na Batia Gas Sel Kia Kap ki Tung the Infalis Police Station ki officer in charge AK Santi Kumar na Changchinduna JAC gimihut singa wari sanat ki loina na irang adu taptha ki mi hat pada chenari ba izina JC ki kangbu amadi club ki president secretary hatokani haiba phone da dhamka torok pase proof recording se khoi da leire akoi Khetrigao kendra da asugum ba thodok wa thokta asuk chauna thoi bisida mapi mapa oiba mayam singsina yaudri basina yauro roi da bode handak election laktor si jo boycott tawgne bai khoina thodok sida leikidraba angang asigi chahi khudingi oina all Manipur Muslim Development Organization na September 27 jibu magi ningsing pan loloina chahi khudingi khoi pangthokani Khetrigao gi oina Hayeng September kun mapanda Joint Students Coordination Committee JSCC na Sinduna LMS Law College Chingmairong da irabat dega mari laina na pangthokadaba essay competition saruk yagadaba admit card lahogdaba mairo isena competition sida saruk yagani amade hana na form thajilhogdaba singna so LMS Law College ta ayuki pung tara forward laktuna report tawraga yawu yagani hana JSCC na cherol amada khangalakli High Security Registration Plate ISRP amasung Hamlet sizinabagi matang da Transport Department amasung Traffic Control Police na sangsiliba drivers da mathaw ningthi jana tawu police officers sing okpagi thawram pangthokre Certificate Award Ceremony ase Transport Department sinduna Hotel Classic da pangthokibane Thawram se saruk yakhiba Commissioner of Transport Moirang Them Lakshmi Kumar IAS na ISRP gi price structure amasung registration plate asigi matang da miyam gi mod lawrab matung da sai asigi November natraga December tha faw gi manung da review tawgani fongdoki tha marom gi mamang da gi sangsilakpa driver asigi matang da miyam gi appreciation lak gi sang yamna namely fongdoki matam gi matung ina miyam gi appreciation chu tapna lakani thajai haina mahak na fongdoki Why is not public appreciation? Any public servant, particularly field officers, field personnel, since Manipur picture full of appreciate Tonada Haitara. Masi Maktana, Nipum Gudemon appreciate the bride at the Sunataba. We don't want to appreciate at the first instance. Pangai da leiba Manipur Police Training College da training tawkraba women SI ama men SI manga SI traffic ahum SI mari ASI mari head constable ama rifleman chani kuntra taret constable kuntra nipan driver nipan women police nipan follower ani puna chahum sum taret training loiduna ngasi passing out parade pangthokre passing out parade aduda MPTC ge director IJP Sandramnina salami piki
Matang aside break am lawzake Manipur made malim gi tongan I pau singal loinana ekoi break tagi amna tuna hanjarake impact news bu mi geng ta duna lebiu. Radiant Tutorial Yumnam Lekai Imphal, run by well-experienced CBSE school teachers. Admission open for Class 9 and 10 CBSE Summative Assessment 2. Class starts on 6 October 2016. Class timing 4:40 p.m. to 7:40 p.m. Subjects offered: English, Mathematics, Science and Social Science. Features: regular unit tests, study materials, MCQ and study tour. Van service is also available. The first urban cross hatchback, Datsun Ready Go, with 800cc. Subnatagi lak anigal ni punipan piba car asigi. Features singdi, ground clearance 185mm, boot space 222 liters, power steering, mileage 25.17 km per liter, immobilizer. Book tobi horo, gari asi ngasi mak showroom da laktuna leire. Test drive kidamak lengsin birao, Island Nissan, near Standard Robert High Secondary School, Kanchipur, Imphal. Datsun Ready Go. Break matung da mayambo mana taram na okchari loina na bulletin siki makhata pausing miyam da pijari. Sahi khare lep urabagi tung da Miss Manipur contest 2016 sahi asiki December ki tang taruk ta pangthok lagani. State level Miss Manipur committee ki midjeng makhada sakna rab model Heli Light hangba mamasung Sonia Farembam na puna khusam na Bagachandra Open Air Theatre da pangthok ko derba thoram masigi mangoina na paumi singa unabagi thoram ama Miss Manipur Press Club ta ngasi pangthok rei. Contest asigi event manager su oiribi Sonia Farembam na atop state sing da pangthok pa beauty pageant gumna top mawong da state asida su contest asi pangthok na ba sem sab haure lamdam asigi nupi sing bu modeling gi lam da platform am sem gat na bagi mai kai pi bo oina thoram masi pangthok pani fongdoki. Women empowerment based tawduna pangthok der contest sigi namida sida ban blockade tawdana na ba masung lamdam asida laidable loops in contest sibu saugat pinar na ba mahak na appeal tawki. अखोई नुपी मचासिंसे प्लेटफॉर्म लेतबा मिस अमदा तारे हारगा मखा तारपा नॉर्थ ईस्ट लेवल दा नत्रगा नेशनल लेवल दा नत्र इंटरनेशनल लेवल दा चटपा फंगबगी सुंबा तांजासे सुंफंग फंगदेबा सिगुंबसिजो अखोइना खितंग माइकई पिबीबा हाइतारे लेबाकी ओइबा मणिपुर की ओइबा स्टेट की ओइबा थौरम अमनिना मयामनासु हरा हरा मतेंग पाबियु बन ब्लॉकेट ना चिंगबा सुंबा सिदि यारिखै तौबीदनाबाना अखोइना अपील तौजरे. Manga suba Khori Roll gi kumai Festival of Literature ngasidagi Palace Compound leba Maharaj Chandrakirti Auditorium da haudok rei ngasidagi hauduna numit nini chomna sathagadar kumai ase Sahitya Academy amasung Manipur State Kala Academy na puna khusam na duna sinmanei haudopgi thoramada da Sahitya Academy Award Kumantem Prakash Art and Culture Commissioner K Radha Kumar Singh IAS yauna lamdam sigi Khori Roll gi wari ibada saknai rabi sing amasung Khori Roll bu pamjaba miyoi singna saruk yak Ngasigi haudokpa namita the importance of translation in literature haib hiramasida symposium amsu pangthoki lonan awari masasing pathoki Khori Roll kumai asigi hayang aroiba namita saireng aiba sing unaba masung saireng pabu gi thoram pangthokani Puru kena baching masigi matung nai koi gi lon che tonga li ai koi khuding mangna amana magi lol khang bai basi oi thok te ko amaga chin dak sin na ge amagi wakal lama aina khange ai wakal se moi da khangan ga ba taragadi akoi gi oiba ai ba koi lejendi bai be sing ase masi na gi ba sing asi dan natana tonga balon gi apa lari sing do handu ga akoi na pa ba phang ba ti akoi gi sai gi pukai ge yamna sa pa thop tang tholi Manipur bama to ina laina na ba masung amaga wakal taminan na bagi pandam da miyam puna khangmin na bagi thoram ama Palace Compound level lamyan masanglen da pangthok rei wafang na bagi thoram adu apun Manipur kan ba imalu famasung National Identity Protection Committee na sinduna tara taruk suba Manipur Integrity and Solidarity Day observance saina pangthok ki banei Thoramada Lamdamas the Lady Civil Society Organization singing mute sing amasung miyoi ki ara saruk yaki Thoramada saruk yaki bawangang loy singna nation IM ga India government ka ceasefire agreement ina ki ba thodok na Lamdamas sigi amatoi bagi nungsi na ba tu kai bi yaro have iho laki furup kya na khundab Lamdamas se lengak bahai ba se yam aruba amani fongdoki ngaya ki yana bahai ba sidi
हाइबासिगे कानाबसु लै अदुबु पॉलिटिकल गी लमदा मसिना लेवाकी अफब पुरक ngamloi isagi hak kannamagi damak sing tampuna khanthab mathau tai loinana isagi culture ngak ngamdraba lamdam asigi identity manglakani haiba wafam sing thamnaki Chingi political leaders singna tamgi political leaders singna ani sidista Manipuri hongai ba sumba matamgi yamona sibu khangabra karmai tok tan amato ya mai kai jak en thoi mana ba mai kai ai gi hak kan ba mai kai romda ai khoi gi rajniti wala ching amasung tap maduda ma khoi gi madugi mahai leirabra tongningbra tongningdabra maranai khategi oiba rajniti tawre heraga maranai khategi khallabra sini khoi gi mangda ta lamisi Lamyan bahizam irabat ke sama kun suba mabok kumon lakpada aina thinkrab case bi poirei maitai lufna ikai khumna bu ulakli lusing basina sanction lamba ningtam gi lan fam adu mai pakru fawba sanction kan haina lup asigi publicity secretary malem ngan bu maitai na thok se role amada fongdorakli Thawal Tangjeng amsung Moijing loina belambi da sai kuni thoirom gi leng oiga da nupa magi asibak sang fangle asibak sang singa sayuk angan bada lambi da walking chapa mioi singna thengnar kibani kwakatel thiam laikai da gi thoksom Dinesh haina thaba driving license amasu asibak sang asidagi fangki haksang ase matau karamna siri bano haiba gi sab report hauzik fawbi gi oina fangdri Joint Students Coordination Committee na Manipur University ki admission ga mari lainana press tasirwala mathok khibagi mayokta MU gi Vice Chancellor in charge ki maikai gi serwala amuk thorakbu JSC sina yaning da fongdorakli October mari da famgadar Academic Council ki mi famda Central Reservation Policy adopt tawduna University asigi academic session hauna na sin gadabane natrabadi VC masahana khangna fam thadokadabne hana Joint Students Coordination Committee na thadrok pa serwala mana khangalakli Hal loiraba singa piba pension gi sen from da rajniti tawba singna yausinduna rajniti gi khudong saba lobi gano haina thongju assembly constituency gi MLA thongam Beshwajina appeal tawkre wafam ase Pandit Dindayal Upadhyay ke birth centenary celebration ke mari lena na ningom thong da laiba MLA thongam Beshwajit ki yum da pangthoki ba government na piba all age pension ki khudong saba fangdraba hal loiraba singa pension yenthokpa gi thorom da fongdoki bane Magna Fondo Kibada Rajniti Tobu Singna Central Scheme the Lakwa Tabak Torum Sing Bumakoina Maranai Tobu Saba Si Tokpio Miam Mihut Ama Wena Center the Lakwa Scheme Singado Mapung Fan Miam da Fangana Bahona Badi Yab Maru Oihana Fondoki Ngasi Pangtoki pension Yentoki Toromado Tongam Sajo Memorial Trust na Sinduna Pangtoki Bane Government people all age pension ki khudong sab fangdraba Thongju Assembly constituency ki ahal orabami oi satret marifu manga amade disabled person yankai manga da pension ase tha khuding ki trust ase na piduna lakpane akoi lair bajing siki koi chapot raba aduga lair bajing siki akoi phanam ki dabakta bahaga silamba mayam siki lising makha oi ngasi Bharat ki prime minister na singum leader sing se ko lair ko dani makho ko mu haidina akoi ngasi Magi Lariba centenary celebration ka mari lenana kasi akoi na haining badi kana kumba rajniti wala kanguna central sponsor scheme amugi makha da akoi gi Lariba India government amadi state government na pi bo posak sibu pension yen ba yakshan laga akoi na isana pi bo da sara ka na tabu se rajniti tabu sina tabi ganu hai sima ai ahamra thamni Matam kaya gi mamang gi BJP Manipur Pradesh ki primary member oiduna laklaba singjamai singa makha oinam lerak gi Dr. Mainam Binota Khetri mayum lakli batara ma thoisu ba assembly mikal da mirep oina thoklaga ne hana lauthokre ngasi oinam lerak taliba masagi um da pawmis nga unaba ma makna sai kun manga gi matak miyam ga loina na saukhat thorong gi thabak thorom kya da saruk yadu na lakhi adabu government ki employee amoina thabak tawba ningba thungba thabak tawba ngamlak taba amade assembly constituency asina ngasi fawba sothaduna lairiba si yenglaga government ki thabak thadok raga mikal thengna no firep lawrakpani lagliba mikal asida BJP ki ticket fangna badi mikal thengna gani karigumba fanghowdra badi party thadok tuna su satloi loina ticket fangliba misaka da support tawgani fangdoki Bharat ki oina NDA sarkar gi makhada lagliba Modi ji gi puraiba ahongba achauba se masibu thamoi da yamna kalakchaba adagi thamoi da yamna phidam ningai oijaba
पोट अमनी हाइना लौजरगा मागी तुंग इंजरगा सिंगजमे प्रजा सिंगनसु आइबु सपोर्ट तौबिबा अमदी तौबिनी हाइना थोकपिरइबा मयाम सिंगजेगी मफमदसु आई नोलुपु उच्चरी मखातानसु मयामगी अपाम्ब करिनो केंद्र सिगी दरकार लेबना करिनो कदोम द माइकई से पुगदगे हाइबगी खोंगफम से सेटना येंजरगा आइगी विजन अमगा लोइनना मिशन अम मांग द थमजरगा आई फिरेप से लौ ओइनाम ब्लॉक कांग्रेस कमिटी ना केंद्र से एमएलए डॉक्टर आई इबोल बिना कांग्रेस पार्टी द संगलक पदा तराम न ओखरे नकल मरम द ओइनाम केंद्र की ओइना कांग्रेस टिकेटा मिरप ओइरमबा मदे एमएलए ताम अनिरक ओइरम खरबा डॉक्टर वाई जितेना डॉक्टर आई इबोल बिबु कांग्रेस की मिहुट ओइबदा मपुंग फान सौगत लगनी हाना लाउथोखरे ओइनाम बाजार लेब ओइनाम ब्लॉक कांग्रेस कमिटी की संगले न पांगथोखिबा डॉक्टर आई इबोल बि ओकपगी थोरम द ब्लॉक असगी प्रेसिडेंट केंद्र से पीसीसी मेंबर डॉक्टर वाई जितेन याउना मियोय क्याना सरुक याखी हियांगलम ग्राम पंचायत वुमेन डेवलपमेंट कमिटी ने सिंधुनंग से हियांगलम अवांग लेकाय लेब माइबम धनबीर की युमदा मिफम पांगथोखिबगा लोइनना वारेप खरसु लौखरे नुपी सात्रे छुपना मंगा न सरुक याखिब मिफम अदुदा कमिटी सिन तरासुबा बाय इलेक्शन द बीजेपी की मिरप ओइखिब माइबम धनबीर लाकदरुबा तरामाथोइ सुब जनरल इलेक्शन सौगत पाहायना वारेप नखी केंद्र हुंफु लेरिबा सिदा अखोई हियांगलम की केंद्र ना खाइदे हेन पिबम सोई लंबी थोंग अदगी अखोई इथै खोंग अदे इसिंग चानाबा माइगी करिगी हाइबा प्रॉब्लम से अदुकी मतिक सोए हौजे हौजिक नोंग खितंग ताबा मतमदा बाजार कैथेन काथोक कासिल इमा इबेल अखोई खु यौ यौंगै अदुम पुथादना अदुम चली मसी करिदगी नो हाइबा मतमददी अखोइना इलेक्शन मतमदा कैंडिडेट मतिक चाबा थागल हौदबा खाइदगी मतिक चादबा खलगा थागल उबदगी ngasi de अखोइगी केंद्र की ओइबा अखोइ हियांगलम की ओइबा अदुकी मतिक पिबम सोथरे सही 6 सितंबर के तांग कुंतरु की पाउसे सिंगदा महिरोई लुप देसामना नौना जेशिया एलपीएस की वाफम द एडिटर अहुमना पुथोक वाफम दा शेड्यूल ट्राइब डिमांड की यौ लान ओनन बहोत ना यहाइदुन एडिटर अहुम नुमित तरानी की मनुंगदा क्लैरिफिकेशन पीयू तालिबा सिलेबा मचा तादा वाफम निहाना प्रोटेक्शन एंड प्रिजर्वेशन कमिटी मणिपुर न थादरोप चेरोल अमदा खंगलकली शेड्यूल ट्राइब डिमांड कमिटी ना एडिटर अहुम बु कोर्ट पुखटकनी हाइब वाफमबुसु यानिंगदबु उदलदुना एडिटर अहुमगी मौत सिंदुना पीपीसीएम ना कोर्ट कागने हानसु सेरोल असिन मखा तारकली हेल्थ सर्विसेस के डायरेक्टर ओरंबा डॉक्टर सुरेश ना थासिक तांग कुनमरी दा मा की मसानुपी की मपुरोय बलाइश्रम रोनाल्ड ना कैसामतोंग लाइसोम लेरक तलेब वुमेन्स वॉलंटरी ऑर्गेनाइजेशन की गेट नमखाय दर मा की मसानुपी थीरमबु यानिंगदबु फोंदोरकली ngasi कैसामतोंग लाइसोम लेरक तलेब मा की युम दा पाउमिसिंग उनबा मदा डॉक्टर सुरेश ना मखा तारदुना कैसामतोंग होदाम लेरक की डॉक्टर सुकुमार की मसानुपा रोनाल्ड हाइबा मियोय असिमा की मसानुपीगा मतम खरगी ममांगदगी खाइनादुना लेरिबु नुपाने नुमित अदुगी निमिदांग पुंग निपान ताब मतमदा रोनाल्ड ननु चिंगबा मियोय तरामरी मुक मा की युमगा थंगनना लेरिबा वुमेन्स वॉलंटरी ऑर्गेनाइजेशन लाखी मफम अदुदा रोनाल्ड ना मा का लांगमिनबा मियोय सिंग अदुगा ऑर्गेनाइजेशन अदुगी गेट नमखाइदुना मा की मसानुपीबु हंखी मियाम खंगनरक्तुना मियोय सिंग अदुबु मफम अदुदगी तान कियाना फोंदोरपगा लोइनना असुगुंबा गुंडाइजम की थबक मतुंग तौरक्तना वाफम सु थमलकली हुजी मपाम लेदना आई केयारदा फादर की केयारदा ले बेचानो भी कोई थी थिरमे है ताबदा यामना नुंगाइतबा यामना हंगोइबा अदुगा ताजनिंगदबको यामना चखच्चदबा अदुम इंसिडेंट सम होय अदु लोना लास्ट आइन हजदोरी आई जानपीदा नतर कोई युमसिदा एनीथिंग इंसिडेंट ऑफ दी डॉक्टर सुकुमार मागी फैमिली अदुगा हाइब रोनाल असना दायित्व पुगदनो से थास की कुंतरुक्ता इम्फाल वेस्ट डिस्ट्रिक्ट नार्कोटिक सेल ना यारिपुक तुलियल अवांग लेकाइदगी मोहम्मद राजाकत अली सही कुंथ्रामदु अपोप लाइखिद्रब मोहम्मद तरुफ अली कौ मियोयमा इम्फाल ईस्ट की ट्राइबल मार्केट सेकोनगी पुरकपने हाइबा हेरोइन नंबर 4 पाउडर ग्राम तराहुमदोय कोनना फारे हरी पोरमपाट पुलिस स्टेशन मा की मथक केस अमा थांगत खरे हाइना पुलिस डिपार्टमेंट की पीआरओ न थादोरप चेरोल अमदा खंगलकली हौजिक ngasi नोमगी ओइबा सानबगी पाउदा अहुम सुबा इम्फाल वेस्ट डिस्ट्रिक्ट लेवल बॉक्सिंग चैंपियनशिप ngasi पांगथोक हौख्रे मणिपुर आर्मेचर बॉक्सिंग एसोसिएशन की मियंग मखादा इम्फाल वेस्ट डिस्ट्रिक्ट आर्मेचर बॉक्सिंग एसोसिएशन सिंदना ngasi खुमल लंपाक बॉक्सिंग एरेना दा हौखिब चैंपियनशिप असदा डिस्ट्रिक्ट असदा लाखवा बॉक्सर हुमपुत्रा निथोने सरुक याकी ऑल मणिपुर कैनोइंग एंड कयाकिंग एसोसिएशन के प्रेसिडेंट जोटिन वाइकॉम बॉक्सिंग फेडरेशन ऑफ इंडिया के सीनियर वाइस प्रेसिडेंट खोबी सलाम मदे इंटरनेशनल बॉक्सर लाइस्ट्रम
Sarita Devi ga loinana lamdam asigi boxing masana bu pamjaba mioi kyana championship asigi haudopu gi thorom da saruk yaki ngasi championship asigi sana ki sub junior women's ki 48 kg da TVA unit ki Bindia Devi Naurem semi final sangkre sub junior men's ki 40 kg dana SRBA unit ki L Itifak aduga 42 kg dana IND unit ki A Ramakanta anina magi lamba singmo mighty piram laga championship asigi final sang mangam ki Maharaj Kumar Ganendrajit Memorial Super Division Football League Tournament AVA Khetrigao SAK Yumnam Kunaum the RAU Larigum Lekai Ahum Mai Pakre Imphal East District Football Association Singina Kumal Lampak Artificial Turf Ground Nasisana Kiba Tournament Sikhan Lekta AVA Khetrigao na PRY Kundrakum Puzzle Mari and the Mighty PK Tournament sigani sobal lekta SAK Yumnam Kunauna ESU Wangkai Panjal Amasino da Mighty P Bangam Kibakaloina Ahum sobal lekta na RAU Larigum Lekaina NIVSO Kaibu Panjal Mariom the Mighty P Bangam Ki Hayang Tournament sig Makata League match ani Kumal Lampak Talib Artificial Turf Ground Sanaragani Pandraja put Oman Panjal Hana punishment Ahum Suba Imphal West District Division Football League Tournament TDC Mayang Langzing Mai Pakre Imphal West District Football Association Sindona Malomgi YWC Ground Tournament Siging Asisana Kiba Ahum Suba League Juvenile Club Terra Sapam Lerakamadi USC Kodom Pokpi Animakna Panjal Aniani Sanaduna Draw Oiki Tournament asigi mari subal lektana TDC Mayang Langzing Sanaroi Naucha Aruna Madi Roni Kantana Panjal Amamam Chanduna YUC Maizrau Panjal Ahumamada Mighty P Bangam Ki Mighty Oraba YUC Maizrau Amatanga Panjal Laduna Loyambana Chanki Thasigi Kuntrada Saturday Tournament Sigi Makataba Lake Match Mari Sanaragani Malaysia ke Penang da October ke tara nipan ke kunmanga fawu pangtho ko derba Commonwealth Championship of Youth Junior amade Senior amade Youth World Weightlifting Championship da saruk yana derba Manipur da athlete Mari Khalakle athlete singa today S Bindia Rani Devi 53 kg K Rosilata Devi 63 kg S Nirupama 69 kg amade CH Rishikant Singh 56 kg ni Taramanga Suba Sub Junior State Level Volleyball Tournament ki final da NYVN Naurem with SUWC Irengbam Anina Lamba Taunargani ngasi yuksana ki tournament si kahan quarter final da ACTL Urembam na SWYC Santipur was set out Anida Anisuba quarter final dana Vake Lamfel Sana Kaitel na AMYC Androbo set ahum sino the Mighty P Kibaloina na ahum suba quarter final dana NYVN Naurem na IZO Oinambu set ahum sino da loina na Mari suba quarter final dana SUWC Irengbam na ALYPU Passoy Part 4 bo set ahum amada Mighty P Bangam Ki Tournament is again until Sana Kiba Anba semi final da NYV and Naurem na ACTL Uremba Muset Ahum Sinoda Loinen Anisuba semi final dana SUWC Irengbam na Vake Lamfel Sana Kaitel Bo Ahum Anida Mighty Piki All Manipur Volleyball Association ke miyang makada Kumalampak Indoor Stadium na Saturday tournament na sida volleyball team tarahum din saruk yari hayang tournament na sige final match sana ragani Kuntaruk Suba State Level S Group and Inter-District Carom Tournament ki men's singles semi-final da H Madhoba Maditi H Robert Anina Lamba Taunaragani ngasi sana ki ba men's singles ki match singa CH Arul A Amarjit Dhaneshwar amadi M Sadananda hariba sanaro singa sina magema lamba singbu mighty piram laga tournament asigi quarter final sang mangam ki satharakli ba state level S group ki sub junior boys singles ki final da Atal Psychoma amadi M Mahesh Anina lamba taunaragani Imphal West team A amadi services anina hayang sanaga da tournament asigi team event ki final da lamba taunaragani All Manipur Carom Association ki miyang makada Nepra Manjor Pukri Mapal Youth Development Association Sagol Balna Sinduna Association asigi sanglenda ngarang gi pangtok pahu ki Carom tournament asida Manipur ki district sing gi lakpo sanaroi chamarom na tongan masana sing da atho hen tanari Manga Suba Mangsatabam Ivoyaim Amadi Puinabati Memorial League Kam Knockout Kendra Wise Kang Tournamenta
Kaisamthong Kendra Kangkut Mai Pakre Mangsa Tapam Hare Krishna gi mung manung di sentang makada Singjamai Kangkut na sinduna na Mairakpam Mandap kam Community Hall Singjamai Singa mathakta sa tharak liba tournament asigi ngasi sana kiba aroiba league match adu da Kaisamthong Kendra Kangkut na Khundrakpam Kendra Kangkut pu Panjil kunma thoi tara mari da maiti ba pi bangam ki Tongan Kendra Singha ke lapka Kangkut tara ni thoi na sarup yadu na satharak liba kang tournament na sigi aham quarter final da Singjamai Kendra Kangkut amadi Nambol Kendra Kangkut anina tha sigi kuntrada lamba taunargani Sri Sri Gopal Dev League Kam Knockout Kang Tournament Gopal Dev Kangkut Ya School Mai Pakre Thasik Taran Nipan Nagi Gopal Dev Kangkut Ya School na Sinduna Ya School da Laiba Sri Sri Gopal Dev ke mandap da Sathar Liba Tournament na Sigi ngasi sana kiba league match samada Gopal Dev Kangkut Ya School na Nambol Kangkut Panjal kun mapan kunmari da maiti ba pi bangam ki Kangkut mapan na sarup yaduna tournament na Sigi hayeng singtam singthang lairembi Kangkut Nambol bamdiara madi Singjamai Kangkut anina lamba taunargani Matanga soy da bulletin say tension jadriging mangwina na headlines zamuna thamjari Tungi mirol singe damag lamdama sig water body kudimak ningtinangak sela wuma thau tai haina Union Environment Minister Anil Madhav na pongdokre Culture ka lainari ba marina khwaida gi han achat pa mari ne han Manipur ki Governor Dr. Nazma Heptula na pongdokre Manipur da special category status kakhat krana Chief Minister Ibo bin Haidaba se miyam da namthak tawbuni hana chawbun maral sirakli Amasung academic session English ani tara taret ki admission tawhan da na thambagi mayokta mahiro ising na Manipur University ki A block so launchin kray